ꯑꯋꯥꯕ ꯃꯇꯝꯗ ꯂꯥꯛꯑꯒ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯑꯣꯏꯗꯨꯗ ꯀꯩꯗꯧꯉꯩꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯒꯅꯨꯕ ꯃꯗꯨ ꯃꯥ ꯈꯛꯇꯒꯤ ꯈꯟꯕꯅꯤꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯅꯨꯄꯤꯗ ꯈꯪꯗꯦ ꯅꯨꯄꯥꯗ ꯈꯪꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯥꯔꯛꯑꯕ ꯀꯥꯟꯗꯀꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯄ ꯃꯥꯒꯤ ꯊꯕꯛꯅ ꯂꯣꯏꯔꯕ ꯀꯥꯟꯗꯀꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯈꯪꯅꯔꯤꯕꯤ ꯈꯪꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯕ ꯀꯥꯟꯗꯀꯣ ꯔꯤꯆꯥꯔꯖ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯍꯦ ꯒꯥꯏꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯝꯂꯒꯅꯤꯕ ꯉꯁꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯔꯤꯌꯦꯂꯤꯇꯤꯅꯦꯕꯀꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯈꯪꯗꯦ ꯄꯣꯠꯆꯩ ꯌꯣꯟꯕ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯜꯂꯒ ꯃꯥꯕꯨ ꯖꯣꯏꯟ ꯇꯧꯕ ꯃꯈꯜ ꯂꯩꯅꯈ꯭ꯔꯦꯕ MOA ꯀꯥꯏꯅ ꯉꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ MOA ꯃꯇꯥꯡꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯦꯁꯕꯨꯛ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟꯁꯤꯞ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯒꯤ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯀ ꯊꯥꯅꯔꯒ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯂꯣꯏꯅꯕꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯅꯕ ꯈꯛꯇ ꯅꯠꯇꯅꯀꯣ ꯕꯤꯖꯤꯅꯦꯁꯇꯁꯨ ꯂꯥꯛꯑꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯥꯏꯐꯇ ꯅꯈꯣꯏꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯊꯦꯡꯅꯈꯤꯕꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯪꯅꯔꯕ ꯃꯇꯨꯡ ꯍꯥꯏ ꯍꯦꯜꯂꯣ ꯀꯥꯏꯗꯩꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯅ ꯇꯧꯔꯦ ꯑꯩ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯕ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦꯕꯀꯣ ꯇꯧꯔꯕ ꯀꯥꯟꯗ Instagram ID ꯂꯧꯅꯔꯦ ꯁꯤꯌꯔ ꯇꯧꯅꯔꯦ ꯈꯣꯠꯂꯦ ꯃꯥꯅ ꯑꯩꯒꯤ ꯄꯤꯛꯆꯔꯒꯁꯦ ꯌꯦꯡꯉꯦ ꯂꯥꯏꯛ ꯇꯧꯁꯜꯂꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯃꯇꯧ ꯑꯁꯨꯝ ꯇꯧꯅꯔꯒ ꯅꯝꯕꯔ ꯂꯧꯅꯔꯦ ꯆꯥꯠ ꯇꯧꯔꯦ ꯈꯣꯠꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯀ꯭ꯂꯣꯖ ꯑꯣꯏꯁꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀ꯭ꯂꯣꯖꯀ ꯑꯣꯏꯁꯜꯂꯛꯑꯀꯥꯟꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯍꯥꯏꯕꯁꯦ ꯐꯤꯂꯤꯡꯁ ꯑꯃ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯝ ꯑꯩꯁꯦ ꯅꯨꯄꯤꯒꯨꯝꯕꯗ ꯍꯟꯊꯅ ꯌꯦꯡꯖꯕꯒꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯔꯤꯌꯦꯂꯤꯇꯤꯗ ꯊꯣꯛꯈꯤꯕꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤꯀꯣ ꯅꯨꯄꯤꯁꯤꯅ ꯑꯂꯣꯏꯕꯗꯀꯣ ꯃꯥꯅ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯤꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯒꯤ ꯑꯣꯏꯂꯔꯝꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ MOꯒꯤ ꯇꯥꯏꯞꯇꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯌꯥꯎꯔꯤ ꯈꯣꯠꯂꯤ ꯅꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯇꯧꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯅ ꯑꯩꯅ ꯇꯧꯔꯤꯁꯤ ꯏꯁꯥꯒꯤ ꯇꯧꯕꯒ ꯇꯥꯏꯝꯒ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯐ ꯇꯥꯏꯝ ꯅꯪ ꯏꯟꯀꯝ ꯐꯪꯒꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯀꯣ ꯑꯗꯨꯝ ꯈꯪꯅꯔꯨꯕ ꯀꯧꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯪꯉꯕ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯕ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯑꯦꯇꯦꯟ ꯇꯧꯕ ꯇꯥꯅꯤ ꯁꯦꯀꯦꯟ ꯀꯣꯜ ꯂꯥꯛꯀꯅꯤ ꯊꯔꯠ ꯀꯣꯜ ꯂꯥꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯦꯇꯦꯟ ꯇꯧꯔꯕꯅꯤ ꯄꯨꯝꯅꯃꯛ ꯔꯥꯎꯟꯁꯦ ꯀ꯭ꯂꯤꯌꯔ ꯇꯧꯔꯕ ꯀꯥꯟꯗꯀꯣ ꯑꯩꯗꯤ ꯌꯥꯎꯅꯤꯡꯗꯦ ꯑꯩ ꯑꯍꯥꯟꯕꯗ ꯗꯤꯁꯤꯖꯟꯕꯨꯗꯤ ꯂꯦꯞꯄꯦꯕ ꯌꯥꯎꯅꯤꯡꯗꯦ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯥꯏ ꯉꯥꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯔꯣꯏꯕꯗꯀꯣ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯕ ꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ 2 ꯊꯤꯋꯥꯏ within 7 days ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯛ 2 ꯊꯤꯋꯥꯏ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯌꯥꯎꯕꯒꯤꯗꯃꯛꯇ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯊꯤꯔꯒ ꯏꯁꯥꯒꯤ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯤꯔꯒ ꯄꯨꯂꯤꯁꯂ ꯑꯥꯔꯃꯤꯒꯤꯔ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯕꯅ ꯐꯔꯦꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯌꯥꯎꯔꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯃꯈꯣꯏꯒꯤ ꯀꯣꯜꯗꯣ ꯐ꯭ꯔꯣꯗꯀꯁꯨ ꯃꯥꯟꯁꯜꯂꯦꯕ ꯀꯣꯟꯅ ꯑꯂꯣꯏꯕꯗꯀꯣ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯆꯥꯊꯣꯛꯇꯣꯏꯒꯤ ꯄꯩꯁꯥ ꯆꯥꯊꯣꯛꯑꯒ ꯆꯦꯟꯈꯤꯗꯧꯕ ꯃꯤꯑꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯐ꯭ꯔꯣꯗ ꯀꯣꯜ ꯍꯥꯏꯕꯗꯤ ꯐ꯭ꯔꯣꯗ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯤ ꯃꯌꯥꯝ ꯂꯩꯅꯔꯦꯕꯀꯣ ꯑꯗꯣ ꯑꯂꯣꯏꯕꯗ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯄꯤ ꯂꯥꯛ 2ꯗꯨꯒꯤ ꯁꯦꯟꯗꯣꯏꯗ ꯆꯥꯔꯒꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯁꯦꯡꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯝꯃꯒꯗꯤ ꯒ꯭ꯔꯣꯠ ꯑꯣꯏꯖꯁꯅꯨ ꯑꯗꯣ ꯑꯩꯗꯤ ꯏꯟꯇꯔꯦꯁ ꯂꯩꯖꯗꯦꯕ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯑꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯩ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯗꯤꯁꯤꯖꯟꯁꯦ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯦꯕꯀꯣ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯡꯗ ꯑꯦꯇꯦꯟ ꯇꯧꯔꯕ ꯀꯥꯟꯗꯀꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯝꯄꯦꯅꯤꯒꯤ ꯃꯤꯡ ꯍꯥꯏꯕꯗꯤ ꯍꯦꯗꯤꯡꯗꯁꯨ ꯂꯩꯇꯦ ꯀꯝꯄꯦꯅꯤꯒꯤ ꯃꯤꯡ ꯑꯦꯛꯖꯦꯛꯂꯤ ꯀꯔꯤꯅꯣꯁꯨ ꯍꯥꯏꯗꯦꯀꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯕꯥꯏꯌꯤꯡ ꯑꯦꯟ ꯁꯦꯂꯤꯡ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤ 100-200ꯒ ꯇꯥꯏ ꯑꯞ ꯇꯧ ꯑꯣꯜ ꯑꯣꯚꯔ ꯀꯟꯇ꯭ꯔꯤꯗ ꯊꯥꯏꯂꯦꯟꯗ ꯃꯈꯜ ꯑꯃꯦꯔꯤꯀꯥꯗ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯖꯦꯛꯂꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯗꯣꯏꯁꯤꯁꯨ ꯀꯔꯤꯅꯣ ꯃꯈꯣꯏ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯦꯕꯀꯣ ꯅꯪꯅ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯊꯥꯗꯔꯒ ꯅꯪꯒꯤ ꯆꯦ ꯆꯥꯡ ꯁꯦꯝꯕꯒꯤ ꯀꯝꯄꯦꯅꯤꯗ ꯖꯣꯏꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯈꯔ ꯆꯪꯒꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯦꯝꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯂꯥꯛ 2 ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯁꯦ ꯄꯩꯁꯥꯗꯨꯁꯨ ꯀꯣ ꯀꯝꯄꯦꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯗꯥꯏꯔꯦꯛ ꯊꯥꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯔꯦꯐꯔ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯕꯤꯈꯣ ꯁꯤꯅꯦꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯍꯧ ꯁꯤꯅꯦꯕ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯪ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕ ꯃꯤꯑꯣꯏꯗ ꯊꯝꯒꯗ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄꯦꯅꯤ ꯑꯃ ꯖꯣꯏꯟ ꯇꯧꯕꯗ ꯑꯩ ꯀꯔꯤꯒꯤ ꯏꯃꯥꯟꯅꯕꯤꯗ ꯑꯩꯅ ꯔꯦꯐꯔ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤ ꯄꯤꯗꯣꯏꯅꯣ ꯑꯩ ꯀꯝꯄꯦꯅꯤꯒꯤ ꯑꯦꯀꯥꯎꯟ ꯄꯤꯔꯣ ꯀꯝꯄꯦꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯅꯠꯇ꯭ꯔꯒ ꯀꯝꯄꯦꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩ ꯊꯥꯖꯤꯟꯒꯦ ꯁꯤꯅꯦꯕ ꯑꯗꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯐ꯭ꯔꯦꯟꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯒꯗꯕꯅꯤ ꯁꯤꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯍꯌꯦꯡ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯔꯦꯐꯔ ꯇꯧꯔꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯐꯖꯅ ꯄꯤꯔꯕ ꯀꯥꯟꯗ ꯃꯥꯁꯨ ꯖꯣꯏꯟ ꯇꯧꯅꯤꯡꯉꯦ ꯃꯥꯅꯗꯤ ꯐ꯭ꯔꯦꯟꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥꯁꯦ ꯊꯥꯔꯛꯄ ꯄꯥꯝꯗꯦ ꯀꯝꯄꯦꯅꯤꯗ ꯗꯥꯏꯔꯦꯛ ꯖꯣꯏꯟ ꯇꯧꯕ ꯄꯥꯝꯃꯦ ꯄꯩꯁꯥꯁꯦ ꯊꯥꯖꯤꯜꯂꯒ ꯃꯗꯨꯒꯤ ꯑꯣꯞꯁꯟꯗꯨꯅ ꯀꯩꯗꯧꯕ ꯍꯪꯕꯅꯦꯕ ꯃꯣꯏ ꯈꯨꯝꯕ ꯉꯝꯗꯦꯕ
ꯑꯂꯣꯏꯕꯗ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯁꯦꯡꯅ ꯍꯥꯏꯕ ꯋꯥꯔꯤꯁꯤ ꯁꯝꯖꯜꯂꯒꯦ ꯐ꯭ꯔꯣꯗ ꯀꯣꯟ ꯃꯥꯟꯁꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯀꯣ ꯐꯣꯟ ꯄꯥꯏꯔꯒ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯀꯣ ꯐꯖꯅ ꯈꯟꯊꯅ ꯌꯦꯡꯉꯨꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯐꯥꯎꯕꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯛꯇ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯔꯝꯃꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯔꯛꯑꯦꯕ ꯑꯍꯥꯟꯕꯗ ꯐꯖꯅ ꯂꯨꯅ ꯆꯥꯅ ꯂꯣꯏꯅ ꯑꯂꯣꯏꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯍꯣꯠꯅꯔꯛꯑꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯁꯤꯗꯩꯁꯤꯗ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯔꯒ ꯀꯣꯏꯅꯕ ꯑꯗꯨꯒ ꯆꯦꯟ ꯆꯣꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯊꯥꯖꯅꯕꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯎꯈꯠꯂꯛꯄ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯦ ꯈꯟꯅ ꯌꯦꯡꯉꯨꯕ ꯅꯪꯅ ꯉꯁꯤ ꯀꯨꯅꯥ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯃꯇꯝ ꯂꯦꯟꯗꯨꯅ ꯃꯤꯒꯤ ꯁꯛꯁꯦꯁ ꯎꯔꯒ ꯑꯁ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯑꯣꯏꯕ ꯉꯝꯖꯔꯝꯂꯒꯗꯤꯀꯣ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯂꯝꯂꯒꯗꯤꯀꯣ ꯀꯥꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯈꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯠꯅꯧꯕ ꯄꯨꯟꯁꯤꯗ ꯍꯣꯠꯅꯔꯒ ꯈꯛꯇꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯑꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯧꯕ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯅꯪꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯇꯥꯒꯅꯦꯕ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯂꯥꯏꯔꯅ ꯍꯧꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯂꯥꯏꯔꯅ ꯂꯣꯏꯁꯜꯂꯦ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯂꯥꯏꯔ ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯣꯛꯂꯅꯦꯕ ꯃꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯕꯦꯁ ꯑꯃ ꯇꯧꯍꯧꯔꯕ ꯑꯗꯨꯒ ꯅꯪꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯕ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯗ ꯅꯪꯅ ꯅꯨꯄꯤ ꯅꯍꯥ ꯊꯤꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗꯣ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯅꯪꯅ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯇꯦ ꯈꯣꯠꯇꯦ ꯄꯣꯛꯂꯝꯕ ꯊꯣꯛꯑꯒꯗꯤ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯈꯣꯠꯀꯦ ꯈꯟꯕꯤꯔꯤꯕꯁꯤꯡꯗꯣ ꯅꯪꯒꯤ ꯅꯆꯥꯗꯣ ꯃꯗꯨꯗ ꯈꯜꯍꯜꯂꯨꯕ ꯑꯩꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦ ꯍꯥꯏꯕꯗꯣ ꯄꯦꯟꯅꯍꯜꯂꯨꯕ ꯅꯪꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯁꯛꯁꯦꯁ ꯑꯣꯏꯕ ꯐꯪꯗꯕ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯒꯤ ꯅꯆꯥꯗꯣ ꯊꯨꯡꯍꯜꯂꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯊꯣꯛꯂꯒꯗꯤ ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯃꯥꯅꯁꯨ ꯅꯨꯄꯤ ꯅꯍꯥ ꯊꯤꯔꯒ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤꯕ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯞ ꯑꯦꯟ ꯗꯥꯎꯟꯅꯦꯕ ꯑꯗꯨꯃꯛꯄꯨ ꯂꯥꯏꯔ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯄꯨꯟꯁꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯩ ꯈꯪꯅꯔꯤꯕꯤ ꯈꯪꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯖꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯕ ꯀꯥꯟꯗꯀꯣ ꯔꯤꯆꯥꯔꯖ ꯈꯤꯇꯪ ꯇꯧꯕꯤꯔꯛꯎ ꯈꯣꯠꯂꯧꯒ ꯍꯥꯏꯕꯀꯣ ꯔꯤꯆꯥꯔꯖ ꯇꯧꯕ ꯂꯣꯏꯔꯒ ꯅꯪꯁꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯃꯊꯧ ꯇꯥꯔꯛꯑꯕ ꯀꯥꯟꯗꯀꯣ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤꯕ ꯀꯩꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯆꯥꯛ ꯆꯥꯔꯕꯣ ꯀꯥꯏꯅꯀꯣ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯅꯪ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯀꯣ ꯍꯔꯥꯎꯅꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤꯕ ꯃꯦꯁꯦꯖ ꯊꯥꯅꯔꯝꯒꯅꯤꯕꯀꯣ ꯊꯥꯅꯔꯕ ꯀꯥꯟꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯅꯣꯡꯉꯥꯜꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯀꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯕ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯀꯅꯤꯕ ꯍꯥꯏꯕꯗꯤ ꯍꯥꯏ ꯍꯦꯜꯂꯣ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯠꯂꯕꯣ ꯀꯥꯏꯅꯀꯣ ꯇꯧꯔꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯑꯋꯥꯕ ꯂꯤꯔꯛꯑꯅꯤꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯔꯤꯆꯥꯔꯖ ꯈꯤꯇꯪ ꯇꯧꯕꯤꯔꯛꯎ ꯈꯪꯗꯦ ꯂꯨꯄꯥ 1,000 ꯈꯪꯗꯦ 2 ꯈꯛꯇꯪ ꯈꯪꯗꯦ ꯄꯤꯕꯤꯔꯛꯎ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯄꯤꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅꯀꯣ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯈꯤꯇꯪ ꯑꯦꯂꯔꯠ ꯂꯩꯕꯤꯌꯨ ꯀꯩꯗꯧꯉꯩꯗ ꯊꯥꯖꯔꯨꯅꯨꯀꯣ ꯃꯤꯑꯣꯏ ꯃꯌꯥꯝꯁꯦ ꯅꯪꯒꯀꯣ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯩꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯀ꯭ꯂꯣꯖ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤꯕ ꯑꯋꯥꯕ ꯃꯇꯝꯅ ꯂꯥꯛꯑꯒ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯩꯗꯧꯉꯩꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯒꯅꯨꯕ ꯃꯗꯨ ꯃꯥ ꯈꯛꯇꯒꯤ ꯈꯟꯕꯅꯤꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯅꯨꯄꯤꯗ ꯈꯪꯗꯦ ꯅꯨꯄꯥꯗ ꯈꯪꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯥꯔꯛꯑꯕ ꯀꯥꯟꯗꯀꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯄ ꯃꯥꯒꯤ ꯊꯕꯛꯅ ꯂꯣꯏꯔꯕ ꯀꯥꯟꯗꯀꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯇ꯭ꯔꯨ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒ ꯑꯦꯇꯥꯆ ꯑꯣꯏꯗꯨꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯩꯒꯅꯤꯕ ꯃꯔꯛ ꯃꯍꯥꯗ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯑꯣꯏꯗꯤꯀꯣ ꯅꯪꯒꯤ ꯑꯣꯏꯕ ꯀꯩꯗꯧꯉꯩꯗ ꯑꯣꯏꯔꯣꯏꯕ ꯃꯈꯣꯏꯗꯣ ꯃꯊꯧ ꯂꯩꯕꯒꯤ ꯈꯛꯇꯒꯤꯅꯤꯕ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯕ ꯈꯛꯇ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤꯕ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯒꯀꯣ ꯇꯤꯟꯅꯒꯦ ꯅꯞꯅꯒꯦ ꯈꯟꯒꯅꯨꯕ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯞꯊꯣꯛꯅ ꯂꯩꯒꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯀꯣꯜ ꯀꯔꯤꯒꯨꯝꯕ ꯀꯌా ꯑꯃ ꯂꯥꯛꯄꯤꯔꯒꯗꯤ ꯐꯖꯅ ꯑꯦꯂꯔꯠ ꯂꯩꯕꯤꯌꯨ ꯇꯁꯦꯡꯅꯃꯛ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯒ ꯅꯈꯣꯏꯅ ꯖꯣꯏꯟ ꯇꯧꯅꯤꯡꯕ ꯊꯣꯛꯂꯒꯁꯨ ꯇꯧ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯂꯩꯔꯒꯗꯤ ꯑꯈꯪꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯪꯕꯤꯔꯒ ꯐꯖꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯃꯁꯤꯒꯨꯝꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯒꯗꯕꯅꯤ ꯃꯔꯝꯗꯤ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯕꯅꯦ ꯄꯩꯁꯥ ꯍꯥꯏꯁꯦ ꯅꯪꯅ ꯂꯨꯄꯥ 10 ꯈꯛꯇꯪ ꯇꯥꯜꯂꯒꯁꯨꯀꯣ ꯃꯗꯨ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯒꯅꯤꯕ ꯇꯥꯜꯂꯤꯕ ꯃꯤꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯀꯌꯥꯗꯒꯤ ꯑꯦꯂꯔꯠ ꯂꯩꯕꯤꯌꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯩꯁꯥ ꯂꯤꯛꯀꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯔꯅ ꯂꯩꯒꯦ ꯂꯥꯏꯔꯅ ꯁꯤꯒꯦ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯧ ꯀꯨꯅꯥ ꯀꯥꯆꯤꯟꯗ ꯐꯝꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯍꯣꯠꯅꯧ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯕꯥꯏ